ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤ ꯅ꯭ꯌꯨ ꯂꯝꯕꯨꯂꯦꯟ ꯆꯦꯛꯀꯣꯟꯒꯤꯗꯤ ꯌꯥꯗ꯭ꯔꯦ ꯏꯁꯤꯡꯁꯦ ꯈ꯭ꯋꯥꯡ ꯌꯧꯔꯦ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯇꯦꯡꯒꯣꯜ ꯂꯣꯏ ꯃꯔꯝꯁꯨ ꯂꯣꯏ ꯆꯠ ꯂꯩꯔꯦ ꯏꯁꯤꯡꯁꯤ ꯈ꯭ꯋꯥꯡ ꯌꯧꯕꯤꯅꯤ ꯏꯔꯩꯁꯨ ꯈꯨꯀꯟ ꯑꯃꯅꯤ ꯁꯨꯝ ꯃꯃꯥꯡ ꯑꯁꯤ ꯂꯝꯕꯤꯁꯤ ꯏꯔꯩꯗꯤ ꯀꯜꯂꯦ ꯐꯖꯅ ꯑꯩꯈꯣꯏ ꯀꯃꯥꯟꯗꯔꯁꯤ ꯆꯠꯂꯦ ꯍꯣꯏ ꯏꯟꯆꯥꯔꯖꯅ ꯃꯃꯥꯡ ꯆꯠꯂꯦ ꯏꯁꯤꯡꯁꯤ ꯁ꯭ꯋꯥꯏꯗꯤ ꯈꯔ ꯑꯃꯨꯛ ꯊꯦꯜꯂꯦ ꯑꯁꯤ ꯃꯃꯥꯡꯒꯤ ꯏꯁꯤꯡꯁꯤꯗꯤ ꯈ꯭ꯋꯥꯡ ꯌꯧꯔꯦ ꯈꯔ ꯈꯔ ꯊꯦꯜꯂꯦ ꯅꯣꯡꯁꯨ ꯇꯥꯔꯦ ꯀꯃꯥꯟꯗꯔꯅ ꯁꯤ ꯂꯩꯔꯦ ꯍꯣꯏ ꯏꯟꯆꯥꯔꯖꯅ ꯃꯃꯥꯡꯗ ꯆꯠ ꯂꯩꯔꯦ ꯏꯟꯆꯥꯔꯖ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯦꯡꯒꯣꯜꯂꯣꯏ ꯃꯌꯥꯝꯁꯤ ꯂꯣꯏ ꯂꯩꯔꯦ ꯏꯁꯤꯡꯁꯦ ꯌꯥꯗ꯭ꯔꯦ ꯏꯁꯤꯡꯁꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯈꯔ ꯊꯦꯜꯂꯦ ꯑꯁꯤ ꯃꯃꯥꯡꯒꯤ ꯏꯁꯤꯡꯒꯤꯗꯤ ꯈ꯭ꯋꯥꯡ ꯌꯧꯔꯦ ꯂꯣꯏ ꯀꯃꯥꯟꯗꯔ ꯁꯤ ꯆꯠꯂꯦ ꯑꯩꯈꯣꯏ ꯀꯃꯥꯟꯗꯔ ꯊꯦꯜꯂꯦ ꯁ꯭ꯋꯥꯏꯒ ꯁꯤ ꯃꯥꯡꯒꯤ ꯂꯝꯕꯤꯁꯤꯗꯤ ꯄꯨꯔꯥ ꯇꯣꯔꯦꯟ ꯑꯣꯜꯂꯦ ꯌꯥꯏ ꯐꯔꯦ ꯇꯣꯔꯦꯟ ꯑꯣꯜꯂꯦ ꯃꯥꯡꯒꯤ ꯂꯝꯕꯤꯁꯤꯗꯤ ꯏꯔꯩ ꯑꯃ ꯌꯥꯎꯔꯦꯕ ꯃꯦꯟ ꯔꯣꯗꯁꯤꯗ ꯀꯃꯥꯟꯗꯔꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯏꯔꯩ ꯑꯃ ꯌꯥꯎꯔꯦ ꯅꯠꯇꯦ ꯑꯁꯤ ꯃꯅꯨꯡ ꯍꯥꯟ ꯆꯪꯉꯨꯒꯤꯁꯦ ꯑꯁꯣꯝꯒꯤ ꯌꯨꯝ ꯃꯅꯨꯡꯒꯤꯗꯣ ꯂꯝꯕꯤ ꯄꯨꯔꯥ ꯂꯣꯏꯔꯦ ꯐꯖꯔꯦ ꯁꯤꯕꯨ ꯂꯝꯕꯤꯅꯤ ꯃꯦꯟ ꯔꯣꯗꯅꯤ ꯁꯤꯕꯨ ꯁꯤ ꯃꯦꯟ ꯔꯣꯗꯅꯤ ꯁꯤ ꯀꯗ ꯍꯥꯏꯗꯤ ꯂꯥꯛꯏꯁꯦ ꯍꯥꯏ ꯄꯥꯋꯔ ꯒꯔꯝꯗ ꯐꯖꯔꯦ فجر